Story tabiribising mujem saigur jamna taram nok chobagaloinana koknona khurumjari nasigi late night story chama ga humbudra mapan suba tangkakta kesani puduno lakchari mamagi nungsiba karamuno mamagi nungsi amadi pacemaker lokthok pahari bangasigi thormasigi matangda thamjariba ngasigi late night story sigi matangda miyam gidamak khudoljari ngasigi thogdogasi India की मफम के आदा थोक पर थोदोवा थोक सिंह मियामना हे हाइबी रखोगे मतुंगे ना इंडिया के थोदोक सिंह मसी कक्ता न तब तो पग सिंह के सो हाइबियो हाइबा वाफम के आमर हर पना मर मोरेगा आइकोना संदोक चरी बथरों मसी दसु हारिबा थरों मसी मसी की लेट नाइट स्टोरी की ओइना थमजरी बसी इंडिया की मफम द थोक पर थोदोक अमा अमदी तोंगान बा रसिया की मफम द थोक के बा थोदोक अमा मियाम के दमक पुदुनो लाक चरी Russia ta thokliba asinguma thogdok asi ngasi tabiriba singna tabiro matungda donge thamoida soidana maki mi paiba made kiba fawse ngasi gi ahan bo wari asi Russia da thokiba thogdok ni wari asi wena ngasi gi ahan mada mi hamda khodol tamjari mama amadi macha ani gi marakta kari karamba mari lena bage haibaside aina panjaru drabasu tabiriba sinena kangi mama amadi macha gi mari tasenamak anga ngama haibase mama gi tangai fadana Chahi ke amarum mama gi khudom bi da machana paije dunu shanaba lonely thokpadagi hendok tuna tongan ma ke amarum si masana mama oibi kya dagi tamjare chaujare hoi kana go makharadi mama gi phiji paiba fanglakta basu yauri oi Russia gi mafam Yugoslavia asingu mama fangi city amagi manungda chahi amakhakta ngairi bi machanu pi amakhak mama amakhakna da kiba ngakwa soidana maki phawbi rongani khali karigi da muktano sumna tangi chahi ma kak tangari bi machano PSC mama na mayum thaduk tuna chatkirami haibadi yum aduda machano PSC kak thamlame angakpa mama sizara sunu mafam aduda mahak hingla sunu haiduna thamamade nathi tasena mak sizara sunu haibuga chamane asumna mafam aduda angang adu mathanta thamamki asumna Mama aduna yum adugi manungda mathanda thamlamaba angang adu numidang kabraki kana gomamata khangkide yum aduda manak nakpadasu leiriba miosing itak taklami masina maram oraga angang aduna kana kappaduda nupa amakhangna makoldu takiram amadi angang dunu kappaduda nupa adugi mahakina kong singjai geram karino torusibo kana gi angang orijano asigi thangnaba yum sida oramale imung manung mi gamta leita jala karigi da mutuno angang sina kapisibu kanano kok lokhot pigede asomna khalami adubu nupa duna thoina changnaga di yengkiramthi tasena makti angang adu yum adu da mathanda hundok lomlaba angang amakhak masigi matungda angang asi mathangi numit amuk yorokhi mathangi numit tasu mahak mafam adu da sita kapki kana gumma matangang adu no kapadu tabi khide adubu numidangi matam yorokpada amuk nupa sina magi yum da halakpada angang aduna sita kapadu mahak amuk taki kadi nuni torisibo sigi pungpham sida natrabadi angang sibu kapninga leitrabara mama mapa du bungau bujala angang si kok lokhot pigi haidini asumna khankiram asumna numit nini humni marini mangani tarungni sujala kiram thangna angang si sita kaplam angak po wafam tasing namak imung adu da angang adu lokhot pinaba kana amata lekide angang adu kaplak libasi tasing na haribada numit taruk ni tari ni rom kaplak ki angang amakhak nopa adu na mamai thangna numit taruk ni suruk padagi chingna wa faruk padagi wafam asida mahana police to phone tawki amadi police na mafam adu da lak tuna thijan bahuki asumna police na imung adu da tumina changduna thongnau dagi angang amakapli hariba imung adu di yengkiram matam adu da police ta takpa matam da angang adu kaplam de imung adu da police na sep tha yengba matam da phak amagi mathakta angang adu hip pa uram masigi matung da police ki miyo sing imung adu thong hangdok laga manung da changki thong hangdok tu chang matam da pi aman makhara niyom silaga angang ama thamlam ki angang adu police na lokhat ki masigi matung da police nang ki nahakti kyam kare mafam sida angang si ureise ai di uzaba nate angang si aina thabak halak matam da nungtigi hariba pungphong si dum kappa ina tajabani masigi kappa tabasina maramuraga ai tumba chapa mata changdaba madudagi aina numit mangani taruni se ina dunga haiduna lakani
ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯉꯥꯡꯁꯤꯅ ꯑꯗꯨꯝ ꯀꯞꯄꯗꯤ ꯃꯐꯝ ꯆꯪꯁꯤꯜꯂ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯁꯔ ꯑꯩꯗꯤ ꯃꯗꯨꯃꯛ ꯁꯨꯝꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯖꯗꯦ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯃꯃꯥ ꯃꯄꯥ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯇꯔꯨꯛꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯃꯩ ꯀꯥ ꯍꯦꯟꯅ ꯊꯥꯟꯗꯕ ꯃꯗꯨꯗꯒꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯁꯔ ꯍꯣꯏꯗ ꯑꯩꯅ ꯄꯥꯎ ꯇꯝꯖꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯂ ꯃꯇꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈꯤ इन्वेस्टिगेशन होबो मतमदा इमुंग अदुदा लैरिबा ngang asigi maming Liza Saya ko ngang amani haibasi khangki asumna police na kongol li matamda mama mapa imung asida hana leiramba sing kongol liki makoi gi kongol libada karigumba amata fangkidi angang adugi fibum namtina soko maramna hospital angang adu thamki hospital da thamlaba matungda miyam punama omsina dun khar kha yengnarami matam aduda ina amadi nika kauba nupi amakhaksu makhoi gi ina gi macha nupa nabagi da hospital da macha laing malaki mi omsin nariba duda nurse nupi madhangki sister kari to bo yogis de miyam omsin narisibo yamna nungai taba pauni angang nupi macha Liza Saya kauba sahi amakhak ta ngari bangang ni mama mapa na yum da solon silaga hundok lamba numit kaya ni kanamata khangbidrabadagi lekai gi miyo amakhak na ngang kapatai haibadagi police na pau pibadagi na police na thijalubo mafamdadi imung aduda angang si phak amada phi aman bakhrani yum silaga leirambagi wani angang adugi punsi kanabani hospital da honaris oh my god yamna nungaite karamba mama mapa warino sumna tangi chahi amakhak ta ngari bangangbu imung aduda solon sindun hundok lamba haibasibu angang sibu makoina karini na khanmajana asumna khanki masidigi ina yamna nungai jakide mahangna angang adu hospital aduda mahaki chu macha leibanina no manini mahaksu angang adugi karima paw lebagi haiduna chep pau ta duna leki angang adugi fibam khara khara fagalaki masigi matungdagi mahangna sanapo hospital gi music naiki sister Liza Saya se aigi suisa gumani aina leijarak liba sanapo sing amadi firol khrasi mangonda khudol tamba yagadra why not yani ye tamba changchambiro asumna angang adu ina hariba nupi asina pangkhalami amadi angang adu lakna duna mahak sanaki amarom da magi masasu hospital da leng balakpani adubu mahaki macha hospital leng balak labasu magi di aruba na banati asumna numit kharani adu ina amadi Liza yamna nungsinana loina rami amadi Liza hariba angang asina su ina bu masak kharaga khanglami khangba tabani angang haibasidi mina luna tawbibadu adumak punchi da makoina kawgande mikup kharagi orabasu mangonda luna tawriba lakna biriba mado angang sina masak khang masina pigli bangang singna ahalaman singna makoibu chauna ba yolokwa matamda imung manungda thengnabada masak laina khangbasi angang sing aduda yamna luna tawbiba sing aduba hena ka hena khangi asumna ina hariba nupi asti Liza na su khangkiram masigi matungda ina mahakki macha hospital laing badu fabadagi mahak chatkirami adubu mahak numit nini humni leraga hospital aduda laki hospital aduda mahak lakki basi Liza Saya mahagi malaki bani amadi nurse nupi madhaiki sister mapam sida leiba Liza Saya dikrai chakfragi mahakadai de chakrage ba sorry mahak hospital astagi masa fagalakuna maramuraga discharge tokre akoina khanmada magi di mama pa leitrabanina home amada leramgodaba male karamba home dano home dudi aisu yamna exactly di khangdre dubu ai manungdagi paw lojaraki yaragadi manungdagi paw lobiraga karamba home do leibiribano amukta khanganbiyo ai home du chachaduna angangdo ai amukta yengjaruge asumna haikirami matamadu da nurse no piaduna changsilaga madugi address lawki amadi ina hariba no piece biki ina home adu da laki amadi home gi miyo sing una kirami angang se aina hospital da yamna luna tawjaraglabani marai bak thirabani ai magi punchi wari loina khangi mama mapa na mabu yum amagi manungda solan chinduna thamlamlaba du mangang amani magi punsi gi mong matawse yamna nuksije yarabadi home asida leibiriba miyo singna Liza Saya se aini yokchabada ayaba pibiyo
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯂꯩꯖꯩ ꯏꯆꯥꯅꯨꯄꯥꯁꯤꯒ ꯍꯥꯏꯔꯤꯕꯁꯤꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅꯤꯃꯛꯄꯨ ꯑꯩ ꯂꯨꯅ ꯇꯧꯖꯒꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩ ꯁꯦꯝꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯌꯥꯕ ꯄꯤꯔꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯁꯨꯝꯅ ꯏꯅꯥꯅ ꯂꯤꯖꯥ ꯁꯌꯥ ꯌꯣꯛꯆꯔꯛꯈꯤꯔꯝꯃꯤ ꯄꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯔꯛꯄꯅꯅꯤ ꯈꯪꯗꯦ ꯄꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤꯅꯤ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯁꯤ ꯈꯖꯤꯛꯇꯪ ꯁꯦꯛꯂꯞ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯌꯣꯛꯆꯔꯛꯄꯗ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ 5-6 ꯁꯨꯔꯛꯈꯤ ꯃꯈꯣꯡ ꯁꯦꯛꯂꯞ ꯇꯧꯕ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯏꯅꯥꯅ ꯃꯥꯅ ꯌꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯈꯟꯈꯤ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯁꯨꯝꯅ ꯁꯣꯏꯔꯕꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯈꯟꯅꯕꯗ ꯗꯥꯟꯁ instructor amaga tanaki matamadu da jagoi saba khara yauraba adurabadi makongsisu farakbi yai khara sana khonaba leitaba amadi matam amada magi thokiba thokdok tono oramasu yai ki asumna masi thajabadagi mahak dance ki class yahon ki khara chatpa hirakpa sahi taruk taretagi asumna dance ki class yarokda mahak dance yamna heiba duga jagoi saba sida supakjaba yengma ngai ba haibada oiki asumna tapna mahak si chaukalaki inana machanupi sakna yoki machanupa amaga yamna nungsinana imung aduda nungaina leiki amaromda liza saya hari banupi masasi leisabi farak matamda mahaki kuchu kulei asi yamna taseng bataru tarudi oramde haibadi khara kuchu kulei si khajiktam maksilami masina maram oiraga school college sing da mahaki mamanabi amadi school gi miyoi sing mangonda laknarami maramdi Russia mafam asida leiba miyoi sing di kuchu tangau bada ngorok ngobadi henduna ngangi haiba pawa hainaribani adubu liza saya maki kuchu asidi yamna ngauba haibadu oramde yamna muba natrabasu marak saraki oina torami masigi matungda ayokpi mama inana adukki matik yamna luna torami machanupi asi kuchu kulei khajiktang panthokti haina khanmaduna mahak tasengnamakki mahak model ama ohenba pamki masina maram oraga mai masing tamba adugi graduate loiselaba matung masigi marak asdigi mama inana mahako model ama oinananbagi damak sem saki amadi model ama henki asumna mahakki model gi post tauba amadi mahana torongliba model ama oina sathar liba thabok thongsing asina Russia gi asugum laba mafam asigi oina Yugoslavia hariba mafam asigi oina hariba Liza saya hariba nupi sima sakhangna rakhi model ama oiraki masidagi mahak celebrity ama oiraki tapna Russia gi tonga advertisement film tonga kya da masak khangba dugumba ama soiraki angang oringe da jagoi sabatamki yamno mapung farabi dugumba model ama toseng taruna oibo horoki masidagi tapna mahakki maming su chatpa horaki maming asum chalakpadagi sel tholoki sel paisa tholokpada natana company kayana makoi gi product sing adu add tongna nabigi dama mahak pukoi tan bahuki Russia da phongba magazine sing amadi tonga ma kya da mahak ki photo haplami amadi maming si Liza Saya asumna miyam na khangna bahoraki mapung marai farabi leisabi amoina asigum loba Mike Park labi model ama oibaga loina na miyam na masak khanglakpa aduda khanghoudana nongmadi nupi amalak amadi nupi aduna haiki mahagase aigi chani ai amuktang mahaka unajage haidana ina da hairam tasenamak laglibasi mahaki mama Liza Sayabu hundok lambi asengba mama aduni mahaki wari newspaper sing na phonglokpa mama na sijarasanu haiduna hundok lam labi nupi ama ina na yoktuna macha sakna yolokpadagi ngasi di masak maming leirabi model ama oire haibasi ya launaki masigi wafam sikhang mana apokpi mama na taki amadi adugumba machanupi gi nungai yai foba matam aduda mama asina laki amadi unage haina haiki matam aduda ina na wafam sitamki anupi makhale nangi man hai matam amagi mamang dana muhundong lamado ado machanga lora matam aduda Liza Sayan haiki ima wafam asida madu changhalak pagi mathok tati ai magi masagyen di aibu sizera suno haiduna yum madu hundong lamado
matam aduda ina angang oibdagi khanghodragasu aigi punchida tholiba sigum matam thiraba thaudoksina aina mabu tukache ima haibado aigi mitadi tasenu uningdi adubu aibu poktrabasu aigi ima haibadudi ima nang kaktani ima natana topa ima ai yengba pamti ima sengba kanano aigidi imana aigi mane maraksida topa mi matana aigi ima gi pampam ase munbe yaro mangoda khara tambiyo mahaki machadi numit adu hundok lamadagi sikre haina tambiyo haujik leiribasidi ai ima ina gi machani ai lamlamni sakhang debido aigi imane haiduna ena accept toroi mafam asidi mahapu putokduna chatko ai tasena magi masakto ai yengba pamti tasena masumna lizana hariba famsi mama apopina taki mamitagi mapi sintaki amadi mafam adudagi chatkina na bayamna kana haibana maram morga maha mafam adudagi chatki ngasi su liza saya Russia gi mafam asida modeler amo oina model oina thabak tawduna lei mahaki punchida thokiba sengba tawdok amakakni miyamna pujarakliba apopi mamana kari khanmadagi no yum amada sumna tangi chahi amakakta ngari bi angang amabu ka amada thong lonchinduna thamlamlaga hanna tuna yengladaba chahi kaya marum leiraba matungda mahaki nungai yai famadu taraga mamana mahaki machani khanduna mafam madudha laktuna tengtha janaba lakibadu machana pina mamagi masak yengningde haiduna masak phawi yengkhidabagi aduguma thawdok amani mamagi nungsiba ngasigi late night story gi chama humudra mapan gi ahanba case masigi matungda ani suba ngasigi late night story gi case amok puduna lakjari case asishu angakpa thawdok wathok sing thokliba sing manungda angakpa case amakhak taminas miyoi bagi malay masida leinariba mari ase mari makhan ke amarum lei nungsinabagi mari marupki mari matai manau oibagi mari machin manau oibagi mari marup amaga amadi tongan ma sagai na tagi thokliba miyoi sing amaga mari leina basidi pallubagi loiba naira adubu mari sing asigi manungda crime thokhidaba wari amata leite samna harabada nungsinabigi wari da crime thokhiba lei marupka tinabada crime thokhiba lei matai manau gi crime lei asumna matai maga manauga mamaga machaga mapaga machaga tongan mari haibasi thokliba mafam khudimakta crime sathakibagi wari sing di diamond radio na sandok chariba crime report amadi late night story gi wari sing da sumyamda lihan lijakre amadi tamjakre mari haibasi gi matangda mi amaga leinariba mari aduda thokkiba sengba april tang kunthra 2014 pung taruk lom tabada phone amakha khinglaki police station amada hello haibiyo si police station oibirabra mani kari dore sir asiba amakha leire kadai waidano sir mafam si haijege mafam si akhoi leiriba mafam si police station astagi panglap lapanati soidana maki adona la khambigani ai mafam do leijaramge aduga chahi se yankai manga dagina humpu phawbugi suba mi ama oiramgani na khali magi manakta kari che changtage sab kari gumba id card kari amata tadi sir hoi la age yingbiradi am nungai ni aduga sir oi thangwa maki thabaki saruk se songe side se sokpa male I khara thokba ui pare mafam adu da leramo akhoi yam thunu yausalaki asomna police mafam adu da yam thunu chatki amadi asibadi manakta changshinduna koithi thirami id card amata fangide miyo aduna phone torokpa thabak oi thangada soklami haiba wafam adu senglami amadi miyo adu police ko naki miyo adu ga somna wari sanama matamda police na thoidokpa miyo aduna sengba pau tamani mangonda kasu singnaba leite haibadigi mahak thadoki masigi matungda asibak sang lokal matungda post mortem gidama thakirami amadi asibagi maram khangna nanwagi dama yama kan honaki masigi matungda police asibadu post mortem gidama pokrab matungda numit aduda mafam adudagi kari jingnaba closing yengba matamda kari gumongta khangba ngawki mathangi numita police ta mo call ama lakhi
हेलो मसीबो पुलिस स्टेशन ओइबिरब्रा माने करी दौरे हैबियो असा पाक अमदा ई ngakta tairaba box ama leiba box asigi manung de kari yawbagi habadi khangdre sapam thigim biradi fani masig matung da police mafam adu de chatki pak adu da box amade e tairaga leiramki e tairiba box adu munni yeng asumna munni yengwa matamna box adu haidokpa matamna haksangi part manba pacemaker haibadi मियोइबगी हक्सांग हार्ट फेल होरकपा मतमदा हार्ट का चप मानबा खुसेम के आर्टिफिशियल हार्ट अदुबु पेसमेकर कौ असिगुम पेसमेकर मियोइबगी थबाक ते यावबा थमोइगी महुत सिलगा हापलिबा मशीन अदु ई इतै इतैरगा बॉक्स अदुगी मनुंगदा यावरम मथेनकी अमरोमदा पुलिसना असि हक्सांग अमा फंगबदा थबाक की सरुक तो होरगा लेरंबा ई थोगा लेरंबा मथंगे नुमिता बॉक्स अमदा मौ पेसमेकर अमा यावतुन लेरंबदुगी मतंगदा यामना कुपना मरी लेनब सिंग थिगलगा फोरेंसिक साइंस की मतुंगिना अमदी पोस्टमार्टम की मतुंगिना खंगना नमिदा म्याम कनो होनकी अमरोमदा पुलिस स्टेशन अदुदा नुप्पी अनि लाखी नुप्पी असगी ममिंग अमरप्रीत अमदी कुलबीर हारिबसे नुप्पी ngaktani मखोनि सि मचिन मनाउनि अमदी पुलिस ता हाइरमी मखोइगी अपोकपा तांग कुमापंदा युमदगी थोकिबदगी थीबा खंगद्रे हाइबो वाफम अमा हाइकी मतमदुदा पुलिस न फंगिबा मियोय चाही अंकै मंगा दगिन हुंपु फाबगी मनुंग सीबखिबा असिबोयना फंगिबा अदुगी मियोय अदुगी फोटो उठखिरमी मतमदुदा मसिदी अखोइगी पानी मसि कथाइदा फंगिबनो हाइखिरमी असुमना पुलिसना मदुगी मतंग वाहंकी नखोइ अपोपोय मिंगरी कोबगे सब दलजित कवि नखोइनिगी मिंगरी सब अइना मचेनी अइगिना अमरप्रीत अदुगा अइगी नाउनुपिनी सिना मागिना कुलबीर कवि यामना फरे थौदोसे मतौ करम थोकन हाइबदे खोजु खंग ngamde अदुबो दलजित हाइबसे नखोइगी मुंगदगी पुंग क्या थोकिबगे मतौ करम थोकिबगे मतम मदुदा मनाउ नुपि अतोमिना इंस्पेक्टर अइगा लेमिना बने इसेदी मयुम पानखरे अदुगा युम से दिबानी लेमिना मतमदा खंगहौदना नुमिदां वारम पुंग मंगा तारक मतमदा अखोइ पाबुंगी फोनदा मिहोय मना कॉल तोरके मदुगी कॉल तोरक मतुंगदा अइ थोरगे हाइदुना माना हाइकी असुमना महाक थोकिबा दुदगी थीबा खंगलतबनी असुमना हाइरकसे मतुंगिना पुलिसना मो दलजित हाइबदी सीरिबा हार्ट के सरुक होदुना लेरमलिबा मिहोयदगी मोबाइल महाकी कॉल डिटेल्स रिकॉर्ड चेक तौखी असुमना कॉल डिटेल्स रिकॉर्ड चेक तौब मतमदा पुलिस न क्लूम फंकी मदुदी दलजित की महाकी मोबाइल फोन अस्ति नुंगथिल की पुंग अहुम द स्विच ऑफ तौखी हाइबसे कॉल डिटेल्स रिकॉर्ड खंखिरम अदुरबदी मचानुपी अतोनबिना पुलिस त करिगिदमक्ता हाइरी मदुदी पुंग मंगा तारकबदा अपोकपा मपादा मियोय अमना कॉल तौरे मदुदगी महाक थोकिबनी अदुबो महाकी अपोकपगी मप्पा महाकी अपोकपगी मियोय असि अतोपा मियोय अमना कॉल तौरे हाइरगलिबसि पुंग मंगादा ओइरबदी CDR की रिकॉर्ड अति फोन से पुंग अहुम द रिकॉर्ड लेत्रे हाइबदी स्विच ऑफ लेख्रे स्विच ऑफ लेरब फोन अमना मचानुपी अतोनबिदुना पुंग मंगादा मीना कॉल तौरक्तुना वारी सानबई कौथोके हाइबसिना पुलिस ने याम चिंगनानिंगाय उखी चिंगनबा ताबनी कोलबीर महाना पुलिस हारी वाफम अदुना पुलिस न चिंगनखी मसिगी मतुंगदा कोलबीरगी महाकी कॉल डिटेल्स रिकॉर्ड अमुक तुमिना सिंगथोकी मसिगी मतुंगदा महाक नुमित अदुगी अहिंग पुंग अहुम पुंग मरी पुंग मंगादा मसक खंगदबा मोबाइल नंबर अनीदा वारी साखी हाइबसे पुलिस न खंखी अमदी चिंगनबा लेखी असुमना नंबर अनि फंगनिबा दु पुलिस ना कुपना थिजनखी मखोइगी कुपना थिजनबा असिदगी मियोय अनि खक्ति पुलिस न मयेक सेंगना खंखी मियोय अनिदुगी ममिंग अमना प्रिंस कवि अमना अशोक कवि प्रिंस अमदी अशोक मखोइनिगी मोबाइल नंबर असि पुलिस न मुक CDR कॉल डिटेल्स रिकॉर्ड अमुक चेक तौखी असुमना येंगबा मतमदा दलजित न लेखिदबा मफम नाला अदुगी मनाक्तसु प्रिंस अमदी अशोक नुमित अदुदा लोकेशन ओइखी मसी खक्ता नतना अयाम्बा मफम अदुदा
दलजीत की माह के लोकेशन ओइबद प्रिंस अमदी आशोक लोकेशन ओइ हाइबसे पुलिस न यामन मुन खंखिरम प्रिंस अमदी आशोक पुलिस न कोई थीथिरम अमदी फाखिरमे वहंग पहंग तौकी असुमन वहंग पहंग तौबदा मियोय सिंह अदुना थौदोक असे मचानुपी न शिनब थौदोकनी हाइबसे मचानुपी हाइबदी कना मचानुपी अतोनबी कुलबीर मची अहन लोंखी मची अहन अदु हेक लोंखी मतुंगदगी मचानुपी अतोनबी असी मपाना खुदोंग चाबा लौरगे यामना तत्तन इज्जत मांगहल्ली असिगुम इज्जत मांगहनबसिन मरम ओइरगा मपागी मथक्त लमन खुनब पामी हाइबसे प्रिंस अमदी आशोक की मफमदा मचानुपी अतोनबी कुलबीर हाइबसिन यामना तत्तना वफम असी हौदोलमी मसी मतुंगदा ममानब अमो ओइना प्रिंस अमदी आशोकनसु नंगी नपामंगना नंगी नफमदा दुगुम्बा ताबद नुंगाइतब तुकचब थौदोकसिंग अदुबु चथै हरबनिना नंगना पामसिंग अदु पांथोकपु मतमदा एखोइना नंगी मतेक पांगनी असुमना हाइकी असुमना सिनरब मतुंगदा नुमित अदुदा थौदोक थोकदब नुमित अदुदा महाकना फमुंगदा तुमदुनु लेरिंगेदा प्रिंस अमदी आशोक क्रिकेट की बेट अमा पाइदुनु लाखी अमदी फमुंगदा तुमलिबा दलजीत की मसादा क्रिकेट की बेट अदुनु कलमे असुमना महाकपो कन्बा अदुनु मखोइना सीरे हाइना खनकी अमरोमदा मफम अदुदा तसेंग नमकी हाथ पलाको मानने नमगी नमक क्रिकेट की बेट अदुना फकलांग द नप लिबा टीवी उपुगी मिंग सेल खर थुगाइरम असुमना थुगाइबा सिद उपुगी मिंग सेल ओय करी ओय तौब ग्लास मचेत ओय करी दोबा मचिन तुम मखन की असुमना मचिन तुम अदु मचानुपी कुलबीना खुनखी अमदी प्रिंस अमदी आशोक थाइकी हौजिक दिन कोइना हातपीरे यावना फरे अदुबो आइगी इज्जत मांगन की बदुगी दमक्तदी आइना लमन खोमंगमद्रे हौजिक आइना सोइदनम की लमन खोमगनी असुमना हायरगा मपा अदुगी मथबाक ओइरोम थंगमदा मिंगसेल की मचिन अतुम मदुनो थिंदतकी तसेना मवाफम सिंह से आशोक अमदी प्रिंस ना पुलिस ता कन्फ्यूजन तौना मखोइगी मराल मतुंगिना हाइजकी बवाफम असुमना ओइ थंगब मसागी थबाक अदुदा मिंगसेल न थिंदत पदुना थबाक अदु होरमी तलमी अमदी मचानुपीना मपागी हार्ट मपा अदुदा खुदनो हुमजिल्लगा हार्ट यादबदगी महुत सेंदुना हापलिबा पेसमेकर अदु लौथोरकी अमदी बॉक्स अमदा हापी हाइबसे मसी मतुंगदा सीबा मसा अदुना नाला अमदा हुंदोकलगा मसा अदुगी मनुंगदा यावरमलिबा पेसमेकर हार्ट की महुत सेलबा मशीन अदुना बॉक्स अमदा हापचलगा लेकोन अमदा हुंदो ई हाइबा वाफम असी मसीगी मतुंगदा पुलिसना फारबा मतुंग प्रिंस अमदी आशोक फारबा मतुंगदा मचानुपी हाइबदी दलजीत की मचानुपी कुलबीर अमुक फागतकी कुलबीर फाबगी मतांग असिददी महाकी कुलबीर की मच्चे अदुना करिगिदमक्ता महाकी मनाव नुपी फारिबनो हाइबा वाफम से पुलिस की मनाक्ता वहंग असे हंगमलाकी अदुबो पुलिस ना वफम असे हाइरकी नंगी ननाव नुपी मा के अपोक्पा मपासिना हन्ना हन्ना चही क्या इज्जत मांगन मदगी मदुगी लमन खुमनन नबगिदम मी अनि नेक्लगा अपोक्पा मपा हाइबदी नंगी नपा हातपगिदम मखोइ मखोइना फादुना थमले मतम मदुदा कुलबीरगी मचेन हाइकी अमरप्रीत इंस्पेक्टर मदुगी वफम दौरान मन कईदोंगैदा आइगी पाना दुगुम्बा लमचत अमदा चलोय आइगी नावनुपी लमकेट लमहाइबिनी मतम पुनमक्ता आइगी इपागा माका खनदुना लेबनी मसीना मरम ओरगा महाना लमन खुमनने नबगिदम पांगथोकरंगनी आइगी निपा अदुगुम्बा थब अमदा तौरोय करिगुम्बा पुलिसना फारबसु वाहिसिंग असि हाइरबदी महाकपु केस असिदगी खरा पिकनो उनने नबगिदमक सेमजिन साजिन्दुना हाइबनी महाकी फमगम थोकपा चेरागदो नखोइना पीना भोनबियो प्रिंस अमदी आशो मखोइबसु मखोइना तौजखिबा थबक अदुगिदमक चेराकपनमक फंगबोइसन अदुगे इंस्पेक्टर आइगे अपोकपा इपाना आइगे इनाउनुपी कुलबीरदे इज्जत मांगले हाइबा वाफमदुदी अरानबा वाफम आइगी पादी दुगुम्बा थबक अमतम पांगथोक मसा सिंगबु यामना नुक्सिजबनी अमरोमदा महाक पेसमेकर हापतुना लेबा हिंगदबा यादबगी ममिंग त ओइना हिंगदुना लेबा मी अमखक
अदुगुम मी अमना मसागे कलक मी होबगी खलगा मचानुपी अमद नत्तबली चलमगने हाइबसिदी इंस्पेक्टर थाजबिरुगनु अगी नाउनुपी मतम कुइनगी ममांगदगी ngang संगनब ngangnuttabani अहिंग अथेंगबद हलकपा कोइब चटपा नुपा अमगी मोंग दोंगना नुपी महाना लांगथोकपा खटपा लांगबा सिगुम क्या तौबसिना अगी पाना मापु याम तत्तन ngangbani असुमना महाके अनिंगबा पाम्बसिंग असे अगी इपाना येतपदगी मंगोंद येतपा अदु महाना नाथोकना ननुमगिदमक्ता सोइदना पांगथोकबरमani अदुगा करिगुमदसु पुलिसना फारबनिना महाकी इज्जत कंजननबगिदमा थबक असे महाना तंगाई फदना चथबनी हाइब लेरबदी कोर्ट के केस पानबा मतमदसु पिकना पालकनी हाइदुना खनबगा लोइनना महाना थोदोसे सोइदनमकी तोबरमगनी असुमना हाइकी मसिगी मतुंगदा पुलिसना इन्वेस्टिगेशन चथकी वा हंगी मचिन हंगबा मतमदा मचानुपी असीनसु कुलबीरनसु वाफमसे सेंगना हाइदोरकी चुमे अगी अनिंगबा पामदा अगी पाना याम येले अई नुंगाइफम खंगदी नुमिदांग अइना थबक थेंगनाहलसु ngangi yumda leirasu ngangi nachegumna to nupi moyo afaba mi oyo ngangmada adubu aigi aningba pamade numit nungti khudinge aigi panengonda nganglibase aina koiba langba nupa kya ga loinana hotel da bar da aina chatuna jogoi saba koiba langba ngawse aingonda ayat poiraki masina maramuraga halsu oire maku hat khrabadi aingonda get pina bakana laro इचे सुमयुम पानग्रे मसी खनमदगी अइना तंगाई फदना थोरम सिंग असे अइना सथगिबन वाफम सिंग असे महाना पुलिस दा सुमना कन्फेशन पिरमी असेंग बसु वाफम मरा लेटवा प्रिंस अशोक अमदी कुलबीर असुमना पुलिस न फागत की 2014 दा थोकबा थौदो अमनी मपागी हार्ट यादबा हार्ट अदुगी थमोगी मपादा पीसमेकर महापे पीसमेकर दो मपादो मु हिंगक याई हाइदुना कीबदगी मचानुपीना अकाइबे मिंगसेल अमना थबाक अदु थिंदलगा मखुट हुमजलगा हार्ट की मनुंगदा यावरिबा आर्टिफिशियल हार्ट हाइबदी पेसमेकर अदो लौथोकलगा लेकोन अमदा महांगना लंथोक ngasiगी wari asi tabiraga dongi thamoida kari phawbibage masini ngasiगी लेट नाइट स्टोरी चामगा हुंबुदरा मापन तंक असigi केस अनि पुजरकपा ngasiगी केस asi tabiraga dongi thamoida kari phawbibage Hozik Davikri, late night story, Chamaga, Putara Pansuba. Taga Sida Puduna Lakpiriba, Kesani Taminarva Matum, Kesasi, the 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 Kesasi,
ꯂꯥꯟꯊꯣꯛꯆꯔꯤꯕ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯒꯤ ꯃꯇꯨꯡ ꯂꯥꯟꯊꯣꯛꯆꯒꯅꯤ ꯃꯈꯜ ꯃꯊꯦꯜ ꯏꯁꯩꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯃꯊꯪꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯦꯖꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ